Mayam Krumsari, Adam English Impact News, Impact News ki Manung HUTNA da Wahengbam Lalpal na Mayam Taram Usri, ngasi Manung HUTNA da kanagada topic asi maroina Manipur da chahi ani hena chatha dunu leiriba Manipur ki irang habtare irang si haju baba solution masigi tang ta pung baba solution propagam de leiriba irang siga mari yamna leinaba aduga yamna maru oiba dunu ba topic ni habtare topic sigi maming si khoi NAGAS view on FMR border fencing and SoO habani maroina khoi gi leiriba FMR khoi free movement regime Indo-Myanmar border paying the leramba free movement regime si India government ma hedi lokthok khiba aduga border fencing tawba hokhiba aduga loina kuki militant singam su India government imrakta inariba sign tonoriba suspension operation hariba issue hum si da khoi naga singi mi ma khoi wakhalon kari lege habagi matang do ni maroina hojik si masigi topic si lokholi maram si kari ginor ga hojik Manipur da maroina ton ba nagas ki association sing union sing aduga naga people sing hojik si khoi FMR si hana sanaramba FMR si amona sana halu habagi aduga khongjang ma sangsalakpa aduga loina hojik chathariba border fencing si lepkadabani maroina naga area da chathariba border fencing si lepkadabani habadu ba ihulakpa loina si hojik si SoO habatare SoO suspension operation khoi cookie militant singi khoi SoO makhada leiba cookie militant singi aduga ba SoO camp sing si hojik maroina naga area sing da hojik hongjilang ba naga area sing sa ba ge aduga pot am lakpa kan si da masi naga area da SoO camp sabi yaroi habage aduga wafam lakpa sing moraga makhoi gi wakhalon masida makhoi na thamiba mi eng si kari no habdu puna khamina ro gi tanza lawo oina ngasi topics lo sabni ngasi topics da khanane no idang impact news ki studio da langsim lebi si egi yedek thangbu lebi si oza Ashang Kasar social activist oza Ashang Muhammad Tamusri oza Ashang ga hek thangna lebi si na ni shoba panelist ne lebi si oza Maibon Phaomei Jailarung United Committee Manipur ki president ni oza Maibon Tamusri yana mo question si oza Ashang da lasi oza Ashang maroina hojik si Naga ki tuan ba association union koi group sing hojik si demand tori si hojik si miam ne khangnare even central government ta 20 days ki ultimatum hu thab lekre hariba demand si maroina free regime movement habatare mamang da hana dagi sanna don lakpa koi 16 kilometers India sung Myanmar gi marakta koi free movement regime habatare without any document without any pass satok sin yabe ya lerma potu still madu potu sana halu masi lok thokan habani hojik si free movement regime ga harap mana mong da de mu sanri koi hana 16 km ram badani hojik na 10 kilometers ki adu mu radius sana hanba adu hojik sin mu pass koi documentation yaroga pass yaro sat kadam ni habadu khartang stricter or popodam da torpa aduna sigi posida maroina as a whole yengba kanta khoi gi belly de leriba maitai jing majority group kanguna di FMR lok thokkiba si makoi gi oina di adumak demand torog lakpa makoi na lo pamba state ki interest am khoina pamba kari gnor illegal immigrants sing asi FMR level sum illegal immigrants sang pai sang yam heli aduga border cross border da khoi gi drug smuggling toba arms smuggling toba sang sam heli don FMR je leitab taragadi masi thingba nganguni habigi asam di dum uba adubu naga gi interest di masina sok pai ponam leiri sida oza sang kari mi ngi lalpa masi naga sing ko leader sing organization sing ko maite gi intellectual organizations singa fazana phamina raga jointly government state government ga consultative tawraga consultation tawraga understanding ama laiba phai masi karisun na tabada masidi ki amu aikhoida mina politics tawraga ko naga ka maite sum kep leina ba mongda lakpa ya ba ki lambi tu leya ba aduna FMR ki she issue nate amaromda issue nate haibadi naga ki area ta ngasi phobada illegal immigrants refugee changlapa leite changsu changloi thai na de koina de Burma da laige taba naga singdo acids dum lei sida leida sing lei maitei sho dum ngai Bangladesh da leiba maitei sing sida laraga leire haiba changlai haiba leite Burma da laikib du leire tangkhul sing naga sing Burma da leib da dum leire moina sonda laraga sulai leiro lampi gyar su yaro akhoi tu uji ai bu Burma da leiro aina leiga da sunate aduna akhoi de unsent people ne haijariba aduna area do identify to batai naga na chatpa taba mafam da de free FMR ge kaino the fencing to base asidi mathau ta de hairadi asidi free movement cha halasu akhoi da illegal immigrants influx chanlapagi report leite legada bosu leite adosu ubangam ya adubu ngasai sigi more ge area de ge sigi mizoram ge area da leiba
kuki area mafam dadi madu tawbudo adudi tawbaya bagi lambi mulai aduna identity area se kadai da tawsira kadai da tawroisira haibagi maitegi intellectual naga gi intellectual government ga nainaba phajana muna nainaraga madugi identify ta tawba akhoi madu changi adum na chungani khoi refugee ha ga illegal immigrant ha ga khoi kamjong area da sangpoi report ti dong lei adudi changlapa haibse irang matam da mas adudi india ki government na policy sanabani moi assam rifle ki mateng di ki changlapani adugumba tawdaradi phajana sidi akoina biometric lawraga koina tawba kanda tangku naga sina ngak sengpada changpham leite changadabusu leite asidi ko sigi border area da sangaga lei ba khara government ki makha da regulate tawi have potile da hojik sikar mong da regulate tawri hojik si biometric tawraga hojik pudi adum paikhat pa haure changba khotpa gi rule amma pidana ko madugi numik aduge adagi 24 hour da sigi haibagi go aduga mi do biometric law ki bedudi mangba yararoi adama da su ma chenba yararoi aduga adudi tangai phatana hoji burma da la kaino ta tawbagi tawrakpa changlakpa kaino karba tawba khotpagi poche lawba khopagi adui wane ba changlaga khun taba khotpa mass exodus oina adum changlapagi area tokpa leite ba songi somra thangnaba aduga akhoi border area haibasidi nagagi thangnana tanariba adungba ayambani adubo songi southern part sigi moregi degi leiriba asidadi madugi danger leiba ya mafam yam leiabako adudi mayam adugumba adu naina haibadi loina makta hoi FMR do loina thamse haiba nate loina makta fancy tawse haiba nate akhoi se tanami na ba phami na ba khra wadle direct maite singnasu government nasu loina adum fencing tawgani haibase khara study tawraga madugi pot ama naga tangkhul singnasu naga singnasu loina makta adum FMR tawbiyo haibadi nate adusu oiroi haiba example ama pibanang saina haibadu identify tawraga naga tabo aduga muru oina sin akhakta nate Nagaland di hoji hairiba Nagaland naga ga Burma naga phaunaba marakta di kuki leite Burma gi mila phamsu leite somra hairaga hoji tosom hairase ne tosom gi thangnaba se somra gi mine somra se koi tangkul ne adu sonda changlaga leibasu leiroi leisu leite adu identify to honing we jaga se specifically kadai tan adu ne maru oina Nagaland gi pra state city ko thotopa fencing targa leite akongya ista adu tangkul ki sidi jasami ki border hojeki akhoi ki tosom do somra trek do tudigi hauraga si kamjong gi asegi akhoi ki more ga taina boko se yoram dai sidi akhoi tangkul naga na leibani heba okay sonda tangkul na taba naga na leiba mafam do adu de moi chanjam pham leite heba akhoi na thingba tawba ngame heba aduga somra area da changjan narasu akhoi ma sengni heba ko adubu masai haibu kumna moregi makha chathakibadudi nagagi khun tangkhugi khun ta de heba adu ta khundu ne heba sonda india da kuki gi khun ta ba du da moina changjang phamdo pibu wa ne heba maite na taromo heba moi changba ngamo heba se phap ta bu go adubu kuki na ta ba khundu adu kamjong da jasat haibna khun ama ni ta bu du idudi amanung da ne border suna te kuki ma cha ne adudi tangkhuna control tawdana lei ko tawbusu ngamgani adugumna ko aduna aina haibdi nang khalo border sik de mafamda india side to da maite gi khun taramo maite gi jaka du de kodongoi da su burmese kuki sing changbang ngamo ba adu problem di kuki na tar india gi side da kuki tabo makhai du da changlak pane ba makhundu lit pane maram di moina thong hangbi ba adu ne ba aduna problem se kuki gi problem ne ba adu kuki gi leiba taba mafam adu da fencing tawge hairasu ko identify tawraga adu yanaba ma change haba okay adu slightly adum Burma da more da influx tawe haidona ukhru da thingani haibu di yaroini mafam matam layaba aina abdi Mizoram ga kaino thangnaba da influx maya adu da fancy tawgani haibu du asum ukhru da so adum tawgani haibu di yaro haba adu maina identify ki mafam du laibagi naga na madu di langani haidana haubudi gi movement se go adu tawbignu haibane hojik so dum makhoi kan haidan tawdana leiri asida ichi naw maite ga naga kitang kep leiba male maite khran so ngasai gi issue se leibne na influx yam illegal immigrants in ngasi lan tawrakhre haibegi madugi potu da
loinamakse fencing tawgatbane haibagi concept amada chatpuwane aba no India government ki na su yin home submission ha gi si khoi Indo Myanmar border paring si pulap total oina khoi gi border fencing tawguni have pot like even pesabo kai bo like ni adu sida khoi naga ta area da khoi kuki militant sing sang polite kai ma changop ka tara go su naga na control tawi adu temporary oina moi khoi si government ki regulation ma kha da biometrics la rogal hen bani adu khoi si adu mak khoi as per khoi gi government ki norms ma tu deport taw gi post dum chathari po hai bo ham de adu lakning wa ham di khoi naga ta area da illegal immigrant sang de have tara go su changop tara go su ma si regulate tawi have pot am tara go chang de have ma na te some part amani de di change sida for example sigi wangli namli area da ko changba khra layaba layaba aduna cookie ga thaina ba khun cookie ga gadai gadai da khun nakna lay haibadu akhoi khange ba adugumba some area du di ko extreme oiba yamna kaino oiba hotspot oiba mafam du di layaba aina haibadi punamak to adugumba identify tawminaraga asigi area phobudi si area de thamba phai sidi thamba phalo haibado aduki akhoi police ama semina ba change haba latana hol asida changla a somra da hoje to som da di targa lete ba to som da di cookie gdai de lakadab no ni adu miyam the confusion am lei si kari marga naga ta area da tawbada naga na pam si kari maram no habis pam da ba haise adu naga gi pam da ba di naga di india na kaino tawbu kanda separate topic hibwani Burma da hoje somra gi tre area da naga ichino mayam lon tinabat mayam tari sidi asidi unsent people ne haibado country tongan tongan lasu masidi chachat chajak lonjat lohongba da chamina ba khonabal mayam adum tori hebo hoje sigi assam da hairaga example nangi siljar da jiri khata ko jiri bam da maitei lebaga khoi manipur gi maitei chiri sing se Tinjalo, whatever example now. Though Siljar, Assam, the Maite labor singa Manipur, Maite sing say, Yam relation Pajana, any kind of the police city. Example, Neko, country where the B1 not a country where a mohaba, country where a mohaba. Bangladesh, the Maite labor, so see the line now. Lawrence, Maite, Tripuragi, Maitega, Bangladesh, Maite, Adum, culture pulley, Adoda pulley. In Bangladesh, the border fencing toys. Tawbudo adu di minority ne aina habte example ne hojeki nangi assam gi maitei se aduga manipur se country tonga na leramo ba ate country tonga le haidona nangi hojeki maitei gi kaino se ya gadra swa yaroi khaina ba yaroi ba maramdi unsent people ne ba assam da leiba maitei su chahi le singkya leikraba indigenous people ni natra manipur da leriba maitei su indigenous people ne haijariba sigi relation no Myanmar gi context ju Myanmar da su maitei adu Myanmar gi di akhoi dispute yam leri adu ne no khoi na mu khang da ba ma le adu haira de a hoje Gabo Valley se Myanmar da legi maitei sing di lakti no Gabo Valley se naga gi maitei gi aya bai lo yaura ga pi khiba nate adu phap taw force the by pi khiba ne si matam da Burma Kairakpada, India Kairakpada, Matamada Lakigani. Other than a sai, Burma the Yaukiba, Tankul Naga sings a Yawning Raga, Nataga, Kainotoraga, Yaukibanate. Matamad Aduna Naga sing the Nashi Papa the Yada, the movement at City. Nehru na, the Burma Kainos in a forced by Hojik, Akoisut Adwaida, the Kamjong Kampopi district PPR forced the peak natro. Secumbane Adu Kampopi district to the Hoje Kabui Kushing, Romay Sing Krayauri, Yawning Banatine, minority Tari, Warine, Churachambu the Hujik, Romay Kunkra Tabasing, Gari Pangeba. Kashu Pangde, Yawning Matamelon, the Yawning Emashu, Bishempur the Hene Yawning, no need the Hene Yawning, Adu Yadeba. Secumbama Maduna, Madugi, scope the Chakra de Shoigani. Aduki tamakta maite su huji movement chatari jidi maite movement chari shakari no ne adudi maite gi movement chapasing to habi yadro yaroi moi gi movement do ne ba Gabo Valley se yaraga pi khibanate same thing naga mai bayamar da laikhiba sing se mayamar da yawning he ne yaw khibanate yaroi habagi matamadu da lai akhoi petition thasan ba lai akhoi India da kaino su yaroi habu phabu da lai ri sidi ado force da India gi by force na moi gi kaino tobo khotpa da gi loina tong rakhi adugi ne movement do adu da hauraga ngasi phabu da hoi phangba phangdaba chawba pikpa du na mane go yade habagi justice da mi ama siraso ama lai ama mutpungam da residi adu na hoji naga gi movement naga mi sing da India adu chawraba adu powerful lereba du na muthapangam bro hoji kadai muthapangam ge maitei da su kadai muthapangam ge moi muthani ngai ni kana tawri
adune aina habdi kano Okay, lalpa okay, tha che sa. aduna justice haibdo amakak layaba adu ngasai kuki gi aduga illegal immigrant gi history di tongale history di tongale madu di tongana chakre ba maram di ngasai Manipur da adugi wari do kuki se karmaina changlai haibdo history lay kuki sing kadai da lay rambra moi gi lam kadai da lay bra haibdo moi ka akhoi ga pa ba ya de ba akhoi di unsent people ni original people ni chahi lising ahum pan lay khrabani moi di 18 19 adu da la aduga manaba panaba yaroi haijari ba adu tang de oza cookie na su FMR si pamde mo khoi su border fencing to si pamde sing madang si de oza sangi kari mole adu di moi na pam da bo ne moi mafam da de tau akhoi di tawro hai risi di naga na sui adu di yekte na adu nang sai na identify tawba change haibado cookie gi area da fencing tawba da naga na tawguno haiso hairoi haiso haide haiso hairoi adu bu cookie gi area da tawai haidana naga area da tawguni cookie area da tawroi haidana naga area da tawroi haibadu di yaro yadabo pot lei haiba makhoi ga akhoi ga manaba yade haijari ba masi phap tar cha se haibni da okay thaga seri oza sa maroina khoi gi naga ga khoi gi lei Indo Myanmar border paring da khundari ba India rom da maroina ta Manipur rom da ba tare Manipur rom da tari ba aduga Myanmar rom da tari ba naga sing tangkhul sing ha tare sub clan sing ton lei sing se khoi cultural sing families ki ties lei ba tare khoi thousands year khoi mapa pu hak tak thagi adunga ba khoi gi Manipur na India da tinding ai dagi cultural ties family ties lei pun mo ga masi makhoi gi oina di sathok sin to ba si adum free oina sathok sin to pami aduga maroina hariba nagana ta ba area si di illegal immigrant ki issue ji thoina leite masi leiba tar su makhoi na control to ngami ha bo bapum duni thaga sri oza asang makha tab se oza oza Maibon Phaomei laksani oza Maibon maroina karim kan da khoi gi media report sing na tawna ki matung ina khoi gi Indo Myanmar border paring da khoi gi naga gi sub clan sing macha ha betare minority oina leiba sing asi khoi mapan de sang pa Myanmar de sang pa illegal immigrant sing marina sin cookie sing sin hena yamjal ka dore kai habi mong da khoi gi apik pa naga sub clan sing karim kan da mi pai phawbo gi report phawbo lei ha betare ado si yeng kan si da di khoi gi naga ta ba area da di illegal immigrant thoina leite si leitar ga su khoi gi control tawi ha pot na moza sang thami si da sim tang si da oza mai poni kari boloi apa ganne da hojik ke khoi ge border fencing do ba FMR gi asige issue da khoi na sum yeng da hari ba FMR lakpa the border fencing asi khoi asina border fencing to ni the government of India na proportion leire han jo hore 1 kilometer khadi hore ajuga FMR satna basu hojike thinki basu da hangdo ki basu example khoi kangi matam da 2018 swai degi hora 19 swai degi toraga FMR se kam torapani ajuda 2024 gi February da lokthokre adwain thok ado anong bo makhal gi ama sanaba adu sanaba hora adu bo hojiki khoi ni yeng mi abase government of India gi policy da hojiki khoi gi pong sariba issue sige na han thamjage sum khoi gi 2023 gi sma la pa issue la pa mtam sida khoi group kanglup ani khakki communal crisis la pa mtam sida khoi kamaina tawuni habunda masiga Brahmada moi sin state sinsiga aduga military junta ga su irang sum leiba admai le pa sida koina sum yengboda asi tori punama asi kana no habo hoja haibido akoi naga gi area singda hojiki changsil lapusi masi FMR leiba border fencing ga jun moi sum degi sai hai ki bidine oja ka sangna sigi cookie ne taba namna taba area si tinopan sai more sai degi Mizoram sai se free ne ba free da aduga moi sum free oi changi changasu moi gi target ti Mizoram na te ba changiba foreigner immigrants sing duga ke refugees sing changsilakpa terrorists sing changli moi gi target ti Mizoram na te moi Manipur ni Manipur da ro ma haijille haijim se kai da tage bom tamsida ma khoi changsilari ba khoi naga sing na ahana Manipur city naga city Manipur se khoi gi ne ba ka aduna asida leiri ba sing sida kamaina ma changsilapagi kamaina khoi gi awaba aduga masigi problem la ise kai dina bo hari ba changsilap myam che atop da leitre hojigi no naga sing na koliba aduga namata ba masigi da ayamba hoina rapa Aja masih koi 1971 gi mamang phau example ma pi ge mamang phau se koi full hills da full hills da ka isu leiti ayam leiti
aduma tungda lapada koi jaga sangsu khangone ko miyam Manipur gi issue mo naga ga kuki ga thokiba issue mo le ki masi thokiba issue aduda 1992 93 94 95 faw tatki aduma tam da hojik full hills da hojik leiba kuki sing village sing si ayamba leite ba adu matung da lap akne ba kai ga to masi lakhi bano ha se ekoi government ki policy choi ki ba adi government of India policy choi ki ba masi sing sina namna lap aduma lapam se mase thum ase se thum haina bam tam sida akoi 1992 ri 3 4 5 lapam tam sida kai gi demok tam masi kuki sing sina full hills da attempt to pano ha bam tam sida asai ekoi gi issue ma bu control to na bu hotna ro pam tam sida hojiki some group kakna madugi favor da government of Indian aduka state government hai tare state government siga yanaraga policy makam khamada control to biana ba to aduda political advantage lo na bani hai na toraga koi full his da leiki base aina example mat pijege hojiki swasampu gi hinglep so division gi lapase se saitu la kampopi oi kampopi duga cycle sum lapase ting do thoban side lapase masida asuki foreigner sing sina changsil apam yam si maduda roma settle to hole ko settle to hon basigi asoiba aduga asigi mangjaba asikana no bo hojikti madugi mahai se hoji sa ba phangai madugi bani haina politics ki ni hani yanaga Manipur gi future yeng hodoba matam madugi politician sing matam di government sing sina adu matam gi government sing sina political advantage lo na bakakta mi yo khunda ga voter hap raga adu recognize to bo to khangde punamak ase koi koki sing foreigner miyam refugee miyam se lehal lu budagi hojikti madu once lairabani na mokoi gi aim am la ga like political gi advantage lo na ba hembadina mi poli adu gi advantage mu lo ga political demand mu la pne ba ko adu na ne hojik koi gi awa ba tari ba punamak se adu masi FMR lo tho e thing e lo tho ma hang e hai ba sidi ekoi yengu dina jak 2023 gi issue so metik foreign Manipur gi government praja punamak nam ase foreigners sang lai aduga terrorists sing aduga immigrants sing sang lai na kan law le timing da government of India na kai gi makta free visa yaw to bija free 10 kilometers Manipur rom da sangsin bi ya ba pile ise kai gi no machine tapudi kai gi no adu di mogi intention do government gi intention leiram bi ai adu mukoi gi thabok matung ni nandi hari ba Burma da crisis thop adu gi safe oi bi ana ba gi chensil laga lot pe matam khol lot ahan ba aduga hando han ba hai bi policy do government of India na majigi de makta sin bane na khali adu sil laga su hoji changsil li ba puna ma asibu government of India na kai kama policy da madu miyam do kamaina akoi lawthokhi ni 10 kilometers hairu budegi free la budegi Manipur free sang free settlement tore hoji anu no bot ngam tore aduna masi border fencing atuga FMR masi matangda asigi lapa sida ene thamjaning baji asi border fencing asai chu hai khare akoi naga tawa naga gi mangjaba ajide lo male dubu matam ma border fencing se koi naga khak na te ko oppose to rise matam ma de kai gi mok tam masi naga sing na handak oppose to rise kai gi no akoi masi ho ja hai gi bido akoi gi independent phangdringi mamang da nagagi Manipur India gi independent phangdringi mamang da Brahmis da le Burma de ba naga hoji maruina hoi tangkhun gi sai si ji khun gi masi manau thokpa mari mata thokpa khun acho acho ba le ri ba Burma da masi kai no matam adu da punne liminar mane adu India ga Burma khaidok ki bedegi adu gi tungan leina ki bane ba ko leina ga su adu gi mari do ji phau dum le ri adu da koina madu border fencing to pata gi hari ba mari mata tangkhun han taramba matamada country khaidok tingi mamanga pun leminar madu khaidok pire adu su ji tunga to ju border fencing le ga di madu gi facility sabmin nusina ba adu magno adu gi problem la ka ba adu na ni post ose adu political atop gi demand to bugi khoina support to bone tena low se ba ko adu ga
मधु कईगीदमक मधु पोस्ट होबना अदो अमा लाइन लेरे अदुगा अखोई सिनो सिविल ऑर्गेनाइजेशन सिंग मणिपुर की सिविल ऑर्गेनाइजेशन सिंग मतम अमदा बॉर्डर फेंसिंग तबु यारोय मरमदि कईगीदमक तबु यारोय हादिनो मसी कईनो अखोई की मणिपुर की मांगी मणिपुर अखोई की बॉर्डर पिलर 81 सम असिगी संगसिम हेले मणिपुर दा किलोमीटर 10 हेना कुन हेना संगसिलगा तौरे अदुना मधुगी बॉर्डर एरिया लेबा अखोई मरिंग ताबा अमताबा जाति सिंगसिना सिदी हाँ लेरंब बॉर्डर दगिना संगसिलपसे 10 किलोमीटर हेना संख्रे अदुदी हैना अखोई सिविल ऑर्गेनाइजेशन सिंग फील्ड चटलगसु लोम येंगे अदुना अखोई मैतै की वैली की सिविल सोसाइटी ऑर्गेनाइजेशन सिंग ना लौखि मतम दु लौखि वारेप्तुना मणिपुर की लम मांगजब निमम ओरगा मसी प्रॉपर डिमार्केशन तौरगा मणिपुर की लेवम थोकपा मरोइना इंडिया की हबतारे इंडिया की लेवम थोकपो सिदा सबसाना मणिपुर की लम मांगदबिदा तौननबगी मतम लौखिबनी अदुबु होजिकती मणिपुर की द लैदेब इशू सिना हबतारे मिटोप मियानचा इलीगल इमिग्रेंट की होई ड्रग की इशू सिंग सिनो मोरगा मसिन हेना लुमना लोरपुदु मोरगा होई बॉर्डर फेंसिंग तौजन हेना कानरगनी हाबगी पोत द ay haje ba ado civil organization thinki do kai gi aina maram pigi to bani odi thingni do manipur mangi habagi lam mangi ha thing mane ba ko ado somna mei mata gi chathuk chasingi problem do thingji lagadi akoi mangi habani asigi ani si ana piwani adubu government of india na huje border fencing tawani tawro masidi border fencing mahutta aina habdi border fencing na yaponate hojik border fencing na tawni laure ba ko government of india na adubu akoi border fencing tawbo tawdo banate ba border the foreigners changang gano hai bane ba border the immigrants sing aduga refugees sing changang gano adu foreign gi terrorists sing changang gano hai bane ba madu thingna bagi order ki thok to bano ba border fencing tawni order to eko adubu foreigners sing immigrants sing changle ba aduga terrorists sing changle ba drug ki sumai to ba akhoi na drug terrorists sing sinari ba foreigner barmari la pa terrorists meam free movement oise changham biaro ba kai hai to bana ba border fencing tawgani ha ba muhutta foreigners sing changmu ya de refugees sing changmu ya roi ha ba du law thopio ministry of home affairs na adu agadi border thingani hare aduga free movement awale mi terrorist in some that thing bo government central forcing the pidre ministry of free movement jo za hojiki ona di sanari simutuna di khoi gi pass on di compulsory law da aduna pass ni adum laisino do ai hai sidi refugees in chang sidi adu terrorist in free oil sidi terrorist in chang ba free oil chang ibe sing sina na travel ji naga area oisnu aduga me akhoi metai gi area oisnu leibo pun mo se problem thok ise aduga foreigners sing sangsil laga akoi hai sin sugi leriba insurgency sing myam se foreigner ne na hai re yaw re hai re adu yawpham thu e ba da sigi usuji border fencing to gi tar ga sigi suji loina so adu border fencing je to ga su government of india gi to ga su changpham le ga din changhan gi ne ba adu to ro ban di khadi fai adu pa ji to ga su crowd asai ujang ka sa Ashang Kasar habido akhoi manipur gi oina decision ama lo se ba asidi gi si phau kilometer sa hum muk le sida asani di han tawr se sani se asibo muru we affected area aduga muru danger oi ba area se han tawr do pam so ujiki mizoram su tawbiya de han le adudi mizoram border gi na tawraga more Tino Panche, sure I found more in the free movement or isn't she found to her see. Hyper Mana Musangra, not ready, Quiggy, civil organizations in Manipur, come to one ways of an lady Benina, civil organizations in question of matation give civil organizations, Nagasing the Tinisca, you know. We are the quite to Nimba, more to me at the Kavin, a single conflict talk Piava. Tung the future the yam so piaba tung padana understanding ho di akhoi amabu lan longna gedi masigi phatabas lakani ba ko aduna thingmra ga na kamai thingba thingloi da na kamai thingloi da ba habsi wo sa sang auja ka asang ka sana haibe do akhoi phamina ba masang he civil organization phamina ba chang he ba asi control ka usu
मानर तौब ताबनी अखोई सिविल ऑर्गेनाइजेशन सिंग लेरिबा मणिपुर की प्रजा की लेरिबा जाति तोंगान 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 बा बॉर्डर लेरिबा अदुगा मसिगी पुनमक की रिक्स से प्रजा न लोनी प्रजा की डिसीजन दु गवर्नमेंट मुगा पुखलगा गवर्नमेंट दसु मसि कोई अखोई यानाबसि लेरे असि मतुंगिना सि तौसी हैना तरुपो मतमदा अखोई फबो हैनी गवर्नमेंट न तुंगान ngang aduga akhoi sina matai n tuang ngang ni na akhoi naga sim tuang ngang ni duko ki sin muga chang free movement gi pamjaba asi gi bagi different leisure ga su maru obadi akhoi naga ga akhoi atopa jo khoi gi maitai gi intellectual habdo adu sing duga faminaraga madugi decision do government decision lo mina pataba akhoi na pambu government decision lo pataba ni aduga government sina bo center pressure pi gi dabni adu bagi yanaba makpu agadi akhoi tung oibagi manipur gi future gi demakta si irang tu punama teriba mayam asiki akhoi punna kena to bo okay अखोई इंडिजिनस पीपल सिंग मरक्त नुसी सानना लेमिनबगी वाफम दुम थंबदु याम फजे थागचरे दो आइना ओजामे बोद लाक्सनिंगिना बॉर्डर फेंसिंग तौदना थंबा पोरस ओइना होट्रोंग होना yang hangna thamba sina maram oiraga khoi illegal immigrants sing ko drug smugglers sing changchal apagi acho maram oi basina india gamena border fencing tobagi khoi gi steps in lork pani have di oza mai bungi kari adu ne hai se border fencing se border fencing tawdini da ai gi pambadi manipur ge pambadi foreigner terrorist sing se changhan den nabagi hana government dana notice mo tho order mo tho ko ba adu thok matung da border fencing hobi ba already madu thok to banina border fencing to ro chu lo di party free de sang ya ba border fencing to ba to bana te ba sang ya ro he ba da ka oidra foreigner sing maram cha de sang ya ro ji ministry of home affairs na order thok pam sang da hojiti adu ma thing ba leite ba athing ba leite ha ba athadi akhoi central forcing border da ngak le ba sing sina free movement to hole free chang le ba ka aduna masini muru obedi aduna